Laan Houdri. Laan Houdri Makoina Kut Havani, whether Aigis Lan Tum Amadi Aigi Tawai Aigi Singa Tuksaba, have a say. I will give constitution the people right now. Laan Mona Kut Kantarapanina, Ada Akoina Ngak with the voting of the Bagiwani at the Boo. Akwai lera mana jo phana yam moi changba ngam dabani khoi ipai pura thakwang lera manina moigina manipur ji jat yam na tabanina amaga nuksinaba amaga festival yawminaba amaga sarau morona sigum amada leigadabani ko oina haibane adana akoina khalleba manipur kankar paina koilaw lawri sidi maitai kandana sunga yaro adana maitai kalla kanda manipur kangada manipur kanji hai taragadi atai lambi amta leite maitai kanba tarkar oi adugi wakalodani akoina ngasi maitai kangkani na hairiche maitai kangkani atai nandani haiba nataba maitai kalla kanda manipur kangane hojik jati macha atopa khaga chawbro yo challise maitai chon bagine moida da nain tawnu hana haiba ngamakta bagine koina adu haira matamda ne lepkhiroi je kari akogi driver noi phu yabro noi khunda driver adu phu yabro noi akoi phanda natraga bedi da noi am changaloi na high law pun matam da driver fu le pakane adu law da bagini adu si haira gana ai ko je communal ne ko communal ne na ngasai gi akoi gi tv da thopa tiger nongsa mayam su leiri akoi gi ko tv da ngang bo mayam jina akoi je adum high bane communal group ne na ado handak ki kuki na lan tar ko di mu lui mang le la law thomo kai ong sa la na koi taw le adana hojiksi communal oiba haibase communal oiba haibasidi akoi somda leiri je maitai ni ima hoina se nagani ima hoje loi muthakadamni adu akoina pani hairaba adu communal ni akoina tawri sidi nationalism ne nationalism mai akoi pulap chokhat mina je haibani noi ju hingu akoi ju hinge akoi ga respect tawna si haibani adu hojiksi khutse thare akoida tharak pasi akoi nga thoksari akoi sigi matang yujak tri koi nga thoksari maramdi imana ngonda thaklo kappa de jodum kapak tabani maramdi nana kappa ga ips ne na lepadi yadabni na maramdi ai constitutional right never ai mi mo bagi right to never isanga thoksaba na koi dum kapro koi wani adudai da moina kukina maran pai da hajalaga lan ja khoina hobdo no moina pangang bo ne da moina masin thiba oi da ngang leiba wani moi ngang bo khoi khana ga do natte adu akhoi di same sau da bani na moina phalo na kapsala ko da akhoi phalo no defend taw gi wani attack ki de khoi plan ta Houdri ba attack ki su ga li adana kana gumna mai kuki da lan law thwe ga ra imai ben thadro ko mayam su yawi ko adu nung ga dum thonan ba akoi gidi lan Laothokhigani akoi de isa ngam ko sabadang ni akoi lan Laothokhigani officially akoi lan yaudi hojik lan Laothokhigani akoi sem sari lan Laothokhigani maramdi apunba manipur amaga nuksinaba adumba ama ipa ipuna thambiri meje maside khut tharakani noi muthatkani ka harakpududi akoi na tanthokta ba yaroy madudi akoi ko nuksina je na haiba yararoi moina lalena changjara ju yararoi hojiti matam hen greo aduna makoi muthatkigani akoi na tanthokigani adu yamna maru ta gramni na matam asuk koi beje akoi gi ipa ipujing haiba tare moi usai jabadi na taba akoi gi politicians na ju ilai na khalluba aduna moida khurong jaba mayam je pirubani na akoi moiji yamena mapangan kan gre adana akoi moi nga thokpa khitang di wagi dauri adu akoi sem sabdi kanna sari makoi choidana tan thokani natana di akoi na mangi ba manipur habji phangbu ngamoi akoi na akan ba maite ji phangbu ngamoi adana akoi gi pandam ji phangna bo hona bada ko ki tan thokini akoi officially la Laothokhigani hoji tauri di akoi yibda kapak padu khaga sum hanbe wa khakotani makoi kuki je st phangam thokti je ruling leibani sima aduga st tan ge hai taragadi lamdugi inhabitant original inhabitant yelhobi hai tarego yelhobi na any yelhobi
any yellow Maitai Ogera, Daga Ogera Kandeko, any yellow Manipura Haragating as he Hanagi tribe sing as in a Naga and a Kogrovas Zine, Siga Maitai the Tar and a yellow Mizzy, I tell you yellow Minotre, and highly by yellow me and Nizima Esti Tanbay. Manipur, you other than all in the other yellow me Esti Tanbay rightly. Simoin Hajego. Although yellow me not of an Esti Pambayati, and a cookie Esti Pambayati, I have never. Handaki matang the way Kana Masigi si Mayam Sapman and let Minaraga both election matam the zoo Masi Warep lower the Nico Hiraga assembly the lower of the habito cookie you cannot lower the knee in a Hiraga a cookie young and Saruzim to the Oziana Kanmani.